Mijing tabiraba khwai punwa po image TV na taramna okshabga loinana Brajesh Kumar na khurumjari ngasigi maroiba pauda Imphal West ki Kachi Khulamadi Bishnupur District ki Bishnupur Mamangbu Crop Based Integrated Pest Management ki Models Village Sing Oinaba Official Oina launch tawkre Healthy Soils for Healthy Cities Cyber Team the World Soil Day Thorum Pangthokre Sahi Humpu ki mathakta leiraba ahal oiraba singda wheelchair yanthokre Loinana India Russia Lebak Anina English Aniga Contra Fawa Lalon Itiki Lamda Mateng Pinabada Yanakre Mapungo Lobirasi ICAR National Research Institute for Integrated Pest Management NRIIPM New Delhi ki Makhada Imphal West ki Kachikul amadi Bishnupur District ki Bishnupur Mamang Lekai bu Crop Based Integrated Pest Management IPM ki model village sing oinaba official oina launch tawbugi tharam ama pangthokre Imphal West ki Kachikul bu Rapeseed Mustard Based IPM Model Village Oina amadi Bishnupur Mamang Lekai buna Vegetable Based IPM Model Village Official Oina launching tawbugi tharam adu Central Agricultural University Imphal gi College of Agriculture na sinduna pangthokhibani Kachikul Community Hall da pangthokpa kau Imphal gi Director of Research Dr. LM Garnayak kau gi Department of Entomology ki Head Professor K. Momosa MTTC and BTC ki Coordinator Professor TH Robindra amadi Deputy Director of Research Professor Santibala Yauna Maru Oiba Kayana Saruk Yaki Thoram aduda Kachikul amadi Bishnupur da lakpa lomi chani romda Neem oil, neem cake, dipel, pseudomonas Trichoderma yellow sticky trap cow bio enhancer amadi cow longamba Bacillus megatherium sing yantoki thom aduga mai lenana Director LM Garnayak na saruk yakiba singda Integrated Pest Management IPM gi maru oiba singi matangda wa ngangbagi mathakta ahal oirba laumi ahal singna chatharakba ariba lau pathapki maru oiba sing su haiki maru oina aikhoigi mahusagi saktamda akaiba pidanaba amadi haksang phana leinanaba mahusagi chatharakpa lau singubagi chatnabi asi ngasi horakliba naha singsu matau tamba mathau tai haiki Kongjal yang na thorokpa van amana thombada relief camp ta leibi mahiroi ama khudakta laikidre aduga mahiroi amana sokpadagi hospital da laikanakre thodok adu ngasi ayuk pung 10 makhai khara helakpa da Imphal East ki sombung da thokibani van thombadagi laikidrabi mahiroi nupi macha adugi mamingna ngangbam sanathoi apokpa ngangbam sobha kawi ma state asida thokliba irang asina maram oirga Ukrulgi Sanakaitel dagi Lanjelaktuna Sombungda Hangba Relief Camp the Leraga Singarel the Labor Success School Class 5 Tamlibi Nihari Lunana Sokpadagi Sajiwada Labor Babina Hospital da Laikanariba Nupimasa Aduna Imphal Iski Wairi Mamang Lekai dagi Sagol Sem Lansen B Apokpa S Naubi Kawi Mahaksu Success School da Class 3 da Tamli Thodo asigi matang da image PAODAM na phangba pauda laikhidrabi sanathoi ngasi mahaki tamliba school asida final exam thamlaga makhoi ahum Imphal ukrul lambi da makongna halaki makoina sombung era yausilakpada Imphal romdagi kongjal yangna thorokwa van amana sanathoi bu amadi lansen bibu thomlamki garina thomba aduda sanathoi amadi lansen bi wakhal mangduna Taduna laibadagi khudakta mafam aduda lairamba miyamna Vavina Hospital da pukatlaki asokpa ani adugi manungda sanathoi hospital yoroppada doctor na sirga purukle haina khangalaki adubu
sana lansenbigi oinadi makha tawa treatment tawri amromda sanathoi amadi lansenbibu tumlam laga chen khiwa van driver adusu gari konana lamlai police ki team amna fare hairi thodo asi matangda lamlai police station nasu case ama lokatle hairi nakal amromda tha sigi anida thawal babu bazar da mioi ama gari na thom laga chen khiwa driver adusu thawal police ki team amana gari ko na fare hari faro mioi adu nambol maibam singning makha lekai dagi oinam herojit kawi hari loina thodo asiga mai leinana lo ba asi bhaksang adusu gari driver fav dagi lawragani hari Krishi Vigyan Kendra Thawal nasu malang mafam kayada pangthok nabagong World Soil Day gi thoram ngasi KBK Thawal gi campus de pangthok re Healthy Soils for Healthy Cities saiba themda pangthok hiwa thoram aduda RRS Wangbal gi Rice Breeder L Shanti Kiran Devi Horticulture and Soil Conservation Thawal gi District Officer Khaidem Malem Nganba Maitei amadi KBK Thawal gi Senior Scientist and Head in Charge Dr. K.S. Premlata Devi na athoiba mitung sing oina saruk yaki Kakching amadi Thawal district ki khangat laba farmers kaya da soil health card amasung critical inputs kaya yanthokpaga loinana technical session kam farmer scientist interaction su pangthok hiwa thoram aduda athoiba mitung gi warol pirdona RRS Wangbal gi Rice Breeder L Santikiran Devi na hai hojik mafam kaya gi lofam ayambada soil mangtharak liba asi aikoina kanna midyang changhoba tangai phade masigidamak aikoi pumbana organic farming da mai onsan ba ngamlabadi soil bu kanbada hena mateng pangani haiwa famsing phongdokhi har hatana bugi mahuta chumba organic farming se hen improve tawre soil se loinana chemical fertilizer mayam sijina ba insecticide pesticide mayam sajina ba ja akoi reduce Kakching uyok singdagi funal chatkiba inter village road IVR matam sangna sembidabadagi pibam sokna phattana leirakpadagi miyamna semjinkhre Kakching Tural Wangma uyok singa club UCC Kakching Thonglan Laikai funal khungi khunja singna Kakching JCB Deeper Owners Association gi tengbang ga loinana kilometer ahum khara hena sangba inter village road asi ngarang dagi semjinba haurakibani lambi samjinba adugi matang da Punal Sambum Village Authority gi Secretary Syam Maring na hai Punal Sambum khulgi miyamna Kakching Kaithel la potchai yonba leiba amasung angang sing school kabagi khwaide maru oiba lambi ama oiribani lambi asi Manipur lengak na matam sangna sembi daduna lakpana maram oirga lambi asida chachok chasin tawbuda yamna khudong chadaba kaya matam sangna mayok naduna lakpana Kakching Thonglan Laikai amadi UCC gi Kangbu Funal Sambungi Miyam ga loinana Kakching JCB Deeper Owners Association gi mateng lauduna asang basel khaigat duna semjin bani Manipur lenga ki mari leinaba loshangi maikai dagi athuba matamda mityeng sangbi duna athuba matamda matik chana semjin bio haina su lenga ki pokning chenghilakhi Myanmar amadi Manipur da based over cookie kulai paiba singna laibak asigi national security da sauna singnaba ama oina Indo Myanmar border da khariba fencing gi meter sama yankai dagi chani rom oigadaba saru kakthatuna manghan takhalam de hari sambal kakthatpagi thabak adu Indo Myanmar border gi pillar number 67 amadi 68 ki lona mafam amada oiriba Chandel district ki manungchanba Molsam police station na konba Sangpol village area da chatharamani hari hiram asigi matang da image PAODAM na phangba PAODA Ministry of Home Affairs ki mityang makada border road organization na hojik chathariba Indo Myanmar border fencing khabagi manungchanna Sangpol village ki area da su tha khargi mamang dagi fencing khabagi thabak tawrakhibani loinana area asi ngak senbagi thabak na 17 Assam Rifles ki team amana sathaduna lakibani adubu tha sigi tang ani ki ahingda Myanmar da base tawba kuki National Army B
People's Defense Force PDF amadi makhoi ge punna thabak tawminariba lup amasu oiriba Manipur da thokliba irang manungda nauna semkhiba Kuki Village Volunteer Eastern Zone haina khangnariba lup sing asigi apunba timni haina singnaba singna hairiba fencing asi kakthatlambani hairi adubu hojik phawgi oina kari maramgi damak fencing kakthatlamlibano haibagi chapchaba claim tawrakpa leitri adubu thodo asigi matangda security gi maikaidagi thizinbadi hokre hairi panbayabadi mamang sahigi May 13 dasu Chandel district ki New Somtal area da border fencing ki thabakta ayat apan pirakpani haiba Myanmar da base toba Kuki lalhoba tara Assam Rifles na khut thoknabada sikhiba oinana aphaba makhalgi nomoi tara hena recover tawkhibagi thodo laikhrabani loinana handakta su Technopol district ki More police station na kwanba border pillar number 77 manakta leiba Assam Rifles ki kem manakta yungba border pillar gi yot makhong tara manga amagasu kakthatuna huran khibagi thodok singsu laikhrabani Indian Nursing Council amasung Manipur Nursing Council anina recognize tawraba amadi Manipur University amasung RIMS Imphal da affiliate tawriba Thawal district ki Yaripok laiba Universal College of Nursing gi ahum suba batch ki BSc Nursing mahiroi singi lamp lighting amasung or taking gi thorom asi college asigi auditorium da pangthokre thorom aduda Deputy Commissioner Thawal Hana Kamai IS na athoy mitung Universal College of Yaripok ki Chairman Professor Dr. Nimai Chan Luang na thormapu aduga Manipur University ki Controller of Examinations T Santi Kumar RIMS Hospital Imphal ki Chief Nursing Officer Srimati N Ibramhal Devi amasung Universal College of Nursing Yaripok ki Principal Professor T.S. Nandarani Devi na akhanaba mitunglen sing oina saruk yaki athoibu mitunglen gi warolda DC Thawal Hana Kamaina haikibada ngasi basic nursing tamliba mahiro sing asi nongmadi soidana mathau toroktuna lamdam asigi achouba thodang lawrakadoribani maram asina miyam gi seba tawbada matam suppada momon noklaga nuksina tawbiwa mathau tai loinana isagi thodang matam suppada chapchana taunanaba hotnabiu haiki thoromgi sharuk ama oina ngasigi mithunglen singna lusingduna malemna The Lady with the Lamp hairga khangnaiba Florence Nightingale gi photo da leisu katuna ikai khumnaba su utki loinana college asigi ahum suba batch ki BSc Nursing mahiroi bu Nursing College adugi Associate Professor Srimati Lily Rajkumari na or taking Loki College adugi thodok hendokna mai pak laba mahiroi sing dasu award sing yanthoktuna pokning thawatki Navigating the Global Crossroads 2025 Contemporary Challenges and Sustainability haiba thimda namit nini chupna chathagadaba International Conference ngasidagi DM College of Commerce ki auditorium da haudokre Indian Council of Social Science Research ICSSR New Delhi ki mijeng makha DM College of Commerce Dhanamanjuri University Department of the Management Manipur Technical University Manipur amadi Northeastern Management Association asinduna namit nini chathagadaba conference hodopoi throm aduda Assam University Silchar gi Vice Chancellor Professor RM Pant Dhanamanjuri University amadi Manipur Technical University ki VC Professor W Chan Babu Siruwache College Royal University of Bhutan ki President Professor Tisring Wangdi School of Business Studies Dhanamanjuri University ki Dean Professor N Jayanti amadi College of Commerce ki Principal Professor K.S. Ryan na Chief Guest President amadi Guest of Honor oina saruk yaki amadi International Conference adugi souvenir amadi journal su phongki thorom aduga mari leina Dhanamanjuri University ki Vice Chancellor Professor W Chan Babu na hai Environmental Sustainability Economics Sustainability Social Sustainability haiba ahum asi kadai fawba sangsinba ngamlabage masi grassroots level the thabak oina sangsinba ngamlabra ngamdribra haibagi matang ngasi conference asi pangthokpani United Nations na sustainability
goal 17 semgatpa horukpadagi horaga malemda leiriba leibak kayana sustainability gi goal si sogatuna laklabasu malemgi mafam kayada lan tawbadi tokte climate change gi ohongbasu adumak leiri leibak kayana sustainability gi damak GDP kaya thadai haragasu kari amata uba phangri haina phongdokhi disaster, social disaster, economic disaster si dai koi huchung mitmang da udrang hata laibune ba adu United Nations na pidi ba magi target mayam focus mayam se aikon implement tawi harga aikoi gi desh da atop country mayam sida adu gi impact si kari lere gi hebe si gi discussion ya koi na ngasi 2 days international conference tawdori ba se ADIPN RVY scheme gi makhad Bishnupur district ki manung chana leiba khoimal tawbu quaxify nacho border leiba chahi humpu gi mathak leiba ahal oirba me humpu da wheelchair hearing aids walking stick foldable tripod waist belt spinal support cervical collar silicone cushion walking stick with seat amadi foldable worker yatopagi term ama Artificial Limbs Manufacturing Corporation of India ALIMCO PMDK Imphal na sinduna Bishnupur district ki manungda manungchan bat tawul khojumanda leiba palem pantho sanglen all age home na ngasi pangthokre thorom aduda social worker loinana former Upadhaksya Thawalti Nungsi PPS ki President TS Yaima Lions Club Greater Bishnupur ki President TS Sanatom Amadi Senior Citizen for Societies Bishnupur ki Joint Secretary M Bilkina Athoiba Mitunglen Oina Saruk Yaki Thorom Duda Na Taba Watlaba Singh da Hearing Aid Mid Una Uba Watlaba Singh da Anok Satpa Ngamdraba Singh da Wheelchair Chaishu Kyujin Kwang Ku Naraba Singh Hana Segap Tauduna Kangduk Lava Singh da Wealth na Singh ba at and appliances Yantoki Thorom Aduga Mai Lainana social worker Ti Nungsina Fongdok Kibada Hena Masak Thokpa Bishnupur district Loinana Hotnabada Miyam Gidamak Katok Lava Miyosina Amato Oina Tabak Tauminaba Sangi Loinana Ahan Oshilak Lava Matamda Equagi Chaishu or Kadoriba Tungi Jumberil Singh Tinjang Kajang Daba Naha Singh Oinaraba Equai Kuring Maki Diet Du Lominasi Haki Mayam gi tuan ba iho singi matungda lengak na IDP singbu masa-masagi mayumda hanjin hanba horakpa asi mayam gi iho adugi asoba mai pakpa amani haina Professor Shinglen Maishnam da phondokre wapam asi kokomi gi mityeng makha da Imphal West ki lamboi khonang khongdal tha asigi amadagi hoduna chathariba IDP amadi mayam gi wakat mifamda phondokhiwani Sombungda relief camp sing that Laiba IDP Singna Saruk Yaduna, Chatakiba, Wakat Mifam Aduda, Professor Singlan Mashnam Namakata Aduna, Irang Namaram Oiduna, Lanjana Duna Laiba IDP Sing Masamasagi Mayumda, Hanjin Hananaba, Hotnabada, Miyam ki Kolau Osi Yamna Matoktai, Masigi Kolau, Asigi Mahi Oina, Ngarang, Laimaram, High School da Leramba IDP Sing Masamasagi, Mayumda Changhanba Hokibani, Loyana, Hosichu Makata na Laiba, Miyam Asi, Amatu Oina, Let me Nabagi, Tangai Fadaba Lady Haiki, Amuromda, Nasigi Mipam, Aduda, Saruk Yakiba IDP Singi, Makai Dagisu, Makoi Atu Batamda, Masamasagi, Mayumda, Hanjan Bapamle, Maram Asida, Hiram Asida, Langaki, Mari Lainaba, Singasu, Matokta, Tabak Sing, Lokat Pew, Haibo Pamkaya, Tamki. Ibang Batare, Madu Sangba Hore, Warising of that, some the Sangba Hore, Madu Lamtakiba, Sangba Hore Hadisi, Karinda of the Kitanga Lema Masi Miamgi, Nipa Horpagi, Adugi Kienba, Horpa Mani Loze. The Chamber Tang Mangataro Amadi Tareta, YMCA Oiva Physical Fitness Amadi Leadership Campaign Sonai Sandpurgi Jyoti Vishnu Sanskriti Farla Kalpa Bhavan Amutoi Sangit Vidyala da Pangthok Lagani
हाइब कैम असिदा फिजिकल फिटनेस की ट्रेनिंग अयुक नुंगथिल याउना नुमित हुमनी चुपना तौरगनी अमदी इंटेलेक्चुअल कयाना हौरकलिब नहारोल सिंबु खुनाई असिगी मटिंग लेब तुंगी युम्बिरल ओइननबा नॉलेज कया पीरगनी ngasi thoram haudokkibada YMCA की प्रेसिडेंट रोमन लुवांग अमदी अमुथोई संगीत विद्यालय की प्रेसिडेंट अमदी सेक्रेटरी RK गोपाल सना अमदी KN साना मरु ओइबा वफम क्या थमखि लीडरशिप कैंपेन असिगी अहानबो ओइना खुनाई असिगी तुंगी लीडर अमा ओइबदा संगदबा मचाक कया ngasi theory session da YMCA की एडवाइजर ओइबा डॉक्टर राजू कुमुजमना सरुक यारिबा मेंबर सिंह थमखि लोइना YMCA की जनरल सेक्रेटरी रोज YMCA लोखलक थबक थोरम कयादा खुनाई असिगी ओजा गुरु मयामना पोनी थवत पीरगा नहरोल अखोइबु अतई दगी हेना वखल लौसिंग पीबियु हाइना YMCA ना फोंदोरली राजश्री भगत चंद्र अमसुंग राज 2025 की थोरम पब्लिक थिएटर आर्टिस्ट एसोसिएशन PTAA na sinduna public theater auditorium Phojing Nambol da pangthokre thoramdu da Padam Sri TH Chauba Manipur Lenga ki Agri Department ki retired additional director amadi PTAA ki veteran founder artist Y Nabakishore State Kala Academy awardee A Nilad Haza Khuman na athoi mithunglen sing oina saruk yakhi thoramdu da akhang ahi singna Rajshri Bhagat Chandra gi पुंसी वारी की मतंग वांगांगदुना सरुक यामिनकिबा मियाम पुना खंगमिनकी राजश्री भगत चंद्र अमसुंग रास हाइबा ड्रामा अमसु पब्लिक थिएटर की आर्टिस्ट सिंग उठखि पदम श्री TH चावना फोंदोकिबदा राजश्री भगत चंद्र असि मी ओइरगसु ईश्वर की मसक ईश्वर ग पाव फाउनबा ngambadona tawba ningtho amani mahaki maringjel mathona maitai leibak ngamkhai pak chauna sandoktuna ngaklambada natana art and culture yokhatna hotnaramba ningtho amani maramasina sahi khudingi mahakpu ningsingduna raslila utpasina art form asibu nahonana ningsinghali haiki लाइन बीग सामने वगे मधुगी खोखा मधु नमान दो तो गोविंद नीरपुर तो रंगाइना राधा कृष्ण की होगा कारण चंबा लाइली ऊपर मठे उम थे अशी अनाम तो कुमजाल सिंगनी कुंतरुक्त सऊदी अरेबिया दा पंथोकदबा अंडर 17 AFC ASEAN Cup the Saru Yagadaba Indian National Under 17 Football Squad Team Sembada Khalaklaba East Bengal FC gi Sanaroi Bishnupur District ki Manung Chanba Kwakta Santhong Bazar dagi Larik Embam Mohammad Zahir Khan Tera Khongsang Bida Laiba Kwakta Sangom Sumbam Muslim Sagai Development Committee ngasi taram okre thoramduda Kwakta Sangom Sumbam Muslim Sagai Development Committee की President Sangom Sumbam Maniruddin Vice President Sangom Sumbam Abdul Hamid Zahir Khan की Coach Prosenjit Ghosh amadi India की ex player Surjit Bose Coach na athoiba Mithul Mention oina saruk yakhi thoramduda Kwakta Sangom Sumbam Muslim Sagai Development Committee na Larik Embam Mohammad Zahir Khan Butaram Oki Loinana Lupali Singh Tara की oiba sel की mana su piki Panbayabadi Manipur की Sanaroi Mapal Khalaki Madugi Manungda Larik Embam Mohammad Zahir Khan su Yaroki Banihari Mahakwakta Santhong Bazar da Laiba Larik Embam
Sher Khan Elias Abu Amadi Aruna Begum gi macha anigi manungda ani subani loinana ASEAN Cup ta saruk yana na bakhalakba ahanba sanaroi ni hari Muhammad Zahir Khana phongdokhibada mahakna ngasi yorokliba thak asi miyamgi mateng amadi thaujalnani aduga miyamna maming chatte haidana Kalyani Football Academy gi oja singna mahakpusu ningthina lamjing bibana mangonda thak asi younanaba hotnabada achauba mateng oiki aduga maipakpa haibasidasu isagi akanba hotnajabasu changi haiki Lakadaba anauba academic session asida gi class 8 gi hauraga mahiroi singi uniform da lamdam asigi yong fina sinana bagi matang da mahiroi lob taruki subcommittee on school uniform yong fina sinduna ngarang pangthokiba mifam da lokiba warep sing adu school sing na thabak oina pangthok pinana ba lob taruki maike dagi appeal tarukli hiram asiga mari lenana kasam patlaiba mahiroi lob da sam office da lob taruk asigi no samba subcommittee asigi convener Mayengbam Somorjit Mi Phongdokhibada Yong Fina Mahiroi Singi uniform oina sizinanaba haibasida loop committee asigi mihut sing yauna tongan ba private school gi association kaya saruk yaduna apunba mifam ama ngarang Manipur Press Club ta pangthokre mifam aduda All Manipur Recognized Private School Welfare Association Private School Development Council Tawal Catholic Education Societies Bishnupur District Recognized Private School Welfare Association Amadi CBSE Affiliated School Association Manipur gi mihut singchu saruk yake mifam aduna anauba academic session asidagi class 8 gi hauraga mahiroi nupi singna setliba fanek asi lamdam asigi iyongda sajaba oina soidana setpa haina warep nakre lawriba warep asi lamdam asida leiriba Lengaki school sing yauna private school sing na ngak na chatna na bahot na biu landam asigi sanmit lol sakwat pada masina chauna mateng oigani yong fi sariba sing na su quality leiba fi sabaga loidana ka hena mamal hengatana yonhanaba wapam su apil tarokli kumna khanarba matungda ikoi hanadigisu hauna mahiroi singi marakta mahiroi nupi sing na koi class 8 tagi horakan si mathakta leiba mayam sidi koi moi school uniform si maroi ba koi phane aibasi koi set laga dum laba polama koi jaragasu koi hariba sumna ba setliba phane asi masakta di phane manba aduga phane makti oidaba India Russia leibak anina English sing aniga kontra phawba lalon itik ki lamda mateng pinanaba yanakre haina Prime Minister Narendra Modi na Russian President Vladimir Putin ga loina pangthokpa press conference amada phondokre leibak anigi mari hena phagatnaba Russia na India da fuel supply ayat apan leitana supply taunan bagi thajabasu press conference aduda President Vladimir Putin na fiki Russia da urea plant amasu linkan anabagi Indian farm ga Russia gi Ural chem ga yanase amasu sahi taunare haike laiba anina food safety training and operations of ships medical sciences amasung consumer protection yauna MOU amasu sahi taunaki laiba anina puthokna nabagi urea puthokna nabagi matang da su yamna naksinana mateng pangnagani hainasu press conference aduda Prime Minister Narendra Modi la phondokhi aroibada maroi pau amuhanna Imphal West ki Kachikul amadi Bishnupur District ki Bishnupur Mamang Lekaibu Crop Based Integrated Pest Management ki Model Village sing oina ba official oina launch tokre Healthy Soils for Healthy Cities Saiba Tim the World Soil Day Thorum Pangthokre Sahi humpu gi mathakta leiraba ahal oiraba singda wheelchair yenthokre loinana India Russia leibak anina English sing aniga kontra fawboda lalol itiki lamda mateng pinanaba yanakre ngasi damaktadi
पाउदम पिजब मतंग असिद लोइसिनजरे मेजंग ताबिरब ख्वाइ पुनोको अमुक हन्ना खुरुमजरी।